May 2024 hanaki chahisi sabagi changsu yamna wangwa chahini. Weather si haingai letana sarambadagi ikhang khanguduna akanban nongli nungsit Cyclone Remal si toroktuna yamdrabada miyoi kuntragi mathwai lawkimadi miyoi lakani henbagi mayu makai loina pungtum tumhanki. Masing yamlaba miyoi kya relief camp ta thamba taakimadi masida sunatana electric post lising amaga chatra hena tuhankimadi acho achobo uwa kya amasu tuhanki. Numitu 26 May 2024 yamna kanba cyclone maming Cyclone Remal haina kaubasi Bangladesh ke Mongla Port hariba mafam asda humzilaki. Cyclone adu 135 km/h gi speed ta asukmatik yangna humzilaktuna miyoi kya gi mathwai lawkimadi amang ata kya amasu thohanki. Dhaka authorities na phongdorok gi matungina tonga tonga district taraga mafalda punna yum 35,000 muk cyclone adu na pungtek tegan ki haina phongdoki. Aduga cyclone asina maram moiduna miyoi taraga taruksu sikre haina phongdoki. Numit adugi ahing pung ama makai tarakpa adwaida West Bengal gi Sagar Island hariba mafam asida su yokshilaktuna yamna kiningai ruba maungda amang ata kya thoganki. West Bengal cyclone asina maram orga miyoi taruk sikhi amadi chawrakna yum lising taraga manga muk ate kai thoganki. Asumna cyclone asigi manina se aikhoi gi north east ki state asu yoroktuna Assamdana khwaidagi sathina amang ata thoganki. Assam gi haflong amadi silchar ani se phawna bala vida akanman nongna maram oiduna loinamak ningkhai ki. Indian Meteorological Department na Assam amadi Meghalaya bu red alert lokthokhtuna akanma section tharong lakhotnaba phongdoki. Mizoram dasu akanma nong asina maram oiduna landslide tholakpadagi miyoi kunmuk sikre haina phongdokli. Aduga masi khangna ching ningkhai basida miyoi kya su manungda phumjilamgani haina mi painari. Akhoi gi Manipur dasu hauji akanma nong asina maram oiraga amang ata kya leptana thokhalli. Akanma nong asi leptana chubana Manipur gi mafam kya da ising echao ching ningkhai ba yum kai kya ama amang ata thokhalli bani. Adubu laibak phone hauji ki oinadi asi ana thokgi pawdi leithri. Masda urivasi Manipur da akanma nong asina ohinkiba laibak tiba thokdo kharagi saktamni. Near Chai River. Aduga huje ekhoida mi paina tunu leriva acho wohangsi akanban nonglei nungsit asi matau kramna Kadaidagi Hourakkhi bunamadi Cyclone Remal ase ekhoigi Manipur da yorokadra hebisni. Aduna ngasi gi videos leida Cyclone Remal asi Kadaidagi Hourakkhi bunu yamong yamna sati masi kadom nakala chat khigadagi amadi Manipur da masina kari amang ta tholakpa yai habdu ngasi gi videos dei khangminase. 2024 gi pre-monsoon season gi oina ahanba severe cyclone asibu Cyclone Remal haina mingthonki. Cyclone Remal asi Indian Ocean gi Bay of Bengal hariba mafam astai akanba pressure amadi nungsit na maram oidana oirakhibani. Ahanba nungsit asi 30 km/h da setuna India gi south hangba mafam swaidi yokshilaktuna ahanba oina 21st May dagi horakhibani. Numit ani leiraga 23rd May nungsit asi 35 km/h da sitlaga tamna yankhalактuna Bay of Bengal gi area swaidi yokshilaki. Masdagi nungsit asi leptana kanba henkalактuna 45 km/h faw yokshilaki. 25th May the wind speed 65 km/h yoroktuna nungsit asi cyclone habdu oiki. Masigi matung 26 May the 100 km/h speed yoroktuna Bangladesh amdi West Bengal gi coastal area singda humzilaktuna laibak thiba thodok asi horakhibani. Asumna numit humni chupna mafam asida amang ata kya thogalamlaga amuk eastern side habdi Assam, Meghalaya, Mizoram, Manipur lamda amuk humjinba horakhi. Indian Meteorological Department na Meghalaya amadi Assam bu red alert lokthokhtuna sectional lainanaba warning piki. Asumna hauji 28 May numidangi pung 13 makai taba matamsida cyclone se sumsum taptharaktuna
55 km/h da Assam da sittuna leiri aduga hojik hangning le wahangsi cyclone Remal si amuk kana silaktuna aikhogi Manipur da yorakadra haibasni Indian Meteorological Department of Fongdok ki matungina cyclone asi Bangladesh amadi West Bengal gi sumsum taptharak laga North East lom da chatkiduna cyclone asi mangki gani haina fongdokli Cyclone asi tasengna Manipur yorokgi chance laite maramdi hojik Assam da 55 km da sitli amadi masi sumsum taptharakli adubu cyclone asi yoroktragasu June gi date 1 fawdi akanma nong chuba ya haina fongdokli aduna akanma nong asina maramaraga turel gi ising gi imai wangkhalaktuna ising echao kya tholokpa amadi chinggi lamda chingning khaiba kya su thokpa ya haina IMD na fongdokli aduga loisilakpada ngasi gi oriba film sabuga chang henkalakliba nongling sit akan ma tarokliba sigi maroiba maramsi Karigi ni haina khanbibagi comment da soidana thambiramu One. Nghe. Chingfungan tuti. Chingfungan tuti. Manipur ki tampakan naknaba chingsing amadi khara lapthokhiba singsing ayama gokthokkhibana maram oraga nong khajiktang hek subada adugumba singsing adugi loktagi sentharakpa isingna turel imai khangwang khangwang wangkhal hale ngasigi nongju asina miyoiba khoi khatang natana jiba panba punamaktasu awaba saitheng nang hale Manipur da lairiba lambi sorok sumang thelong ayamba ngasigi nongju asina ising thumhale awaba kaya mayoknari awaba asigi mathakta lairaba imung singdadi amukka hena awabada awaba hapiri lairabada laisangba lairabada len taba haibagi phibam dumak nasigi nongju sina pibiri sunglep leptana surakli hojeksu leppa leite nasigi nongju hena dum su tharakli lawba singisu law uba yanabagi matam laknabagi damakta suriba nongni khantokpata